Marup mayam, karigumba kanda, nupi amana nangi namangda, magi mawongdo, hongakpa thengnakraba. Masi tawbasi chanana thokpa natte. Masi magi pukning wakhalda, phawbaduna magi lamchatta, hongaibane. Aduna marup mayam, sigi video se, loirapada makhogi mawong matawda, hongakpa sigi atra, chapchana khangni. Khallu karigumba, nangna nupi amaga, coffee shop amada, mayok nana phaminaduna, wari sanaba kanda. Magi mawongdo hanaga dum manana ui. Adudagidi nangi mitta karigumba ama thengnabadawna tawi. Magi samdo thengduna sanaba horokpa. Magi phammagi mawongda adjust torokpa. Makeup semakpa. Nangna masi tawbasi thengnabada sum magi hainabi oiramgadra khalamba yai. Sigi khangba luba mawongda magi mawongsi subconsciously haibadi wakhal khantahawdana nangbu pamjai haibagi mawongni. Psychologist na masi self-grooming behavior haina khangnai. Aduga masi powerful oiba signal amani mana nangonda attract tawi haiba. Aduna marup mayam kanagumba amana nangbu pamjaba kanda makhoigi akhwaidagi phajaba mawongda uhaningi nangonda maru oina nanga laiminaba kanda. Adubu masi tawrisi karigino sigi lamchatsigi marumda leiba psychology do khangdokminasi. Ahanbada marup mayam, masigi masabu lu nanbagi matawse khangminasi. Karigumba nupi amana magi sam, magi firol, adjust tawba natraga nangi mangda makeup tawbasi. Masi sign amani mana nangbu impress tawnaba honabagi. Masigi lamchatse evolutionary psychology dagi haurakle. Haibadi maherol dagi hauna miyoibagi wakhalona tapna senggalakpaga sagonarakle. Aikoigi ancestors khaisu self-grooming tawrai. Makhoina pamjaba kanagumba ama attract tawnaba. Aduga khanggadabadi aikoina ngasisu masi tawri. Ani suba science-na mirroring ni. Karigumba mana nangi mawong mataw, nangi khonjelgi tone, copy tawba hauraaba. Masi magi subconscious oiba wakhal khantahawdana tawba mawong ni nanga afaba mari semgatnaba. Example oina nangna nangi hakchang mangromda changjanba matamda mana su chap manana tawrukpa. Sigi magi mirroringi matawsina tai magi pukningdo nangonda changi haiba. Ahum suba sidi marup mayam eye contact ki matangda kawgumsi. Karigumba mana hanaga manadaba mawongda kuina nanga mitchanaraba natraga ikaina mamaido leithokraba. Masi mayek senglaba sign amani mana nangonda interested oi haiba. Aikoina khanggadabadi eye contact tawbana aikoigi brain da oxytocin thadoi bonding hormone haina su khangnaba. Masina mabu nangonda hena connected oiba feel tawhalli. Marup mayam hojikti ngasagi coffee shop ki sinduda amuk laasi. Aduga khallu nangna magi scarves adjust tawba thengnaraba nangi phagida mana nooba natraga nanga mitchanana leiraba. Ahambadadi masi nangna magi friendly oiba matawni khalamba yai. Adubu hojikti fajana khangye natra. Masigi magi khangbada luba mawongsi magi mawong amani nangonda pukning changi haiba. Aduna marup mayam mathangdadi karigumba nupi amana nangi mangda magi behavior da hongadi self grooming oigera mirroring oigera natraga kuina eye contact tawradi masi magi mawongni nangonda interested oi haiba magi chinbaladi hongdoktrasu.